ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎꯅꯨꯄꯥ ꯑꯃꯈꯛꯅ ꯊꯥꯕꯤꯔꯛꯄ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯑꯩꯒꯤ ꯃꯤꯡ ꯔꯣꯍꯤꯠ ꯀꯧꯖꯩ ꯍꯧꯖꯤꯛ ꯑꯩ ꯗꯦꯜꯂꯤꯒꯤ ꯃꯦꯇ꯭ꯔꯣ ꯍꯣꯁꯄꯤꯇꯥꯜꯗ ꯗꯣꯛꯇꯔ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯖꯕ ꯃꯤꯁꯛ ꯑꯃꯈꯛꯅꯤ ꯉꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯈꯛ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ ꯍꯥꯏꯅ ꯑꯩꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯊꯣꯛꯆꯕꯅꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯦ ꯌꯥꯎꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯏꯁꯣꯔꯒꯤ ꯈꯨꯗꯣꯟ ꯑꯃꯈꯛꯅꯤ ꯊꯃꯣꯏꯗ ꯍꯛꯈꯤꯕ ꯃꯃꯤꯗꯤ ꯀꯩꯗꯧꯅꯨꯡꯗ ꯀꯣꯛꯄ ꯃꯨꯠꯊꯠꯄ ꯉꯝꯗꯦ ꯍꯥꯏꯅꯩ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕꯤ ꯑꯩꯒꯤ ꯑꯦꯛꯁꯅ ꯋꯥꯔꯤꯁꯦ ꯇꯥꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯩꯅ ꯑꯩꯒꯤ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯁꯦ ꯌꯥꯏꯉꯪꯄꯣꯛꯄꯤꯗꯩꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯂꯥꯏꯔꯅ ꯍꯧꯔꯛꯈꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯔꯛꯏ ꯑꯩꯅ ꯀ꯭ꯂꯥꯁ 10 ꯂꯣꯏꯕꯗꯒꯤ ꯏꯃꯥꯟꯅꯕ ꯅꯤꯁꯥ ꯆꯥꯕ ꯐꯠꯇꯕ ꯃꯤꯒ ꯁꯪꯒ ꯇꯧꯔꯨꯕꯗꯒꯤ ꯑꯩꯁꯨ ꯅꯤꯁꯥꯒꯤ ꯄꯥꯛꯇ ꯇꯥꯎꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯥꯡꯕ ꯍꯧꯔꯛꯈꯤ ꯌꯨ ꯊꯛꯄ ꯆꯨꯔꯨꯞ ꯊꯛꯄ ꯁꯥꯖꯟ ꯀ꯭ꯋꯥ ꯇꯂꯞ ꯃꯈꯜ ꯁꯨꯅ ꯑꯩ ꯆꯥꯕ ꯍꯧꯔꯛꯇꯨꯅ ꯅꯤꯁꯥꯗ ꯑꯦꯗꯤꯛ ꯑꯣꯏꯕ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯑꯣꯏꯔꯝꯃꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯂꯩꯀꯥꯏꯒꯤ ꯉꯥꯅꯨ ꯍꯨꯔꯥꯟꯕꯒꯤ ꯀ꯭ꯂꯕꯇ ꯄꯨꯊꯣꯛꯇꯨꯅ ꯑꯩꯕꯨ ꯐꯨꯕꯅ ꯀꯌꯥ ꯑꯃꯅꯤ ꯑꯩ ꯌꯨꯝꯒꯤ ꯏꯃꯥ ꯕꯕꯥꯅ ꯐꯥꯎ ꯑꯩꯕꯨ ꯃꯆꯥꯅꯦ ꯍꯥꯏꯅ ꯈꯜꯂꯛꯈꯤꯗꯦ ꯑꯩꯕꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯛꯈꯤꯗꯦ ꯃꯔꯝꯗꯤ ꯑꯩꯒꯤ ꯐꯠꯇꯕ ꯂꯝꯆꯠꯁꯤꯅ ꯑꯩꯁꯨ ꯑꯩꯅ ꯊꯣꯛꯄ ꯄꯪꯂꯩꯗ ꯂꯩ ꯑꯩ ꯏꯁꯥꯒꯤ ꯐꯤꯕꯝꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯐꯠꯂꯛꯈꯤꯗꯦ ꯅꯣꯡꯃ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯈꯔ ꯇꯧꯔꯒ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯂꯥꯏ ꯍꯔꯥꯎꯐꯝ ꯑꯃꯒꯤ ꯃꯅꯤꯡꯗ ꯇꯨꯔꯦꯟ ꯑꯃ ꯂꯩ ꯇꯨꯔꯦꯟꯗꯨꯒꯤ ꯃꯄꯥꯟꯗ ꯈꯔ ꯁꯣꯡꯕ ꯖꯒꯥ ꯑꯃ ꯂꯩ ꯃꯁꯤꯗ ꯑꯩꯈꯣꯏꯁꯦ ꯌꯨ ꯊꯛꯇꯨꯅ ꯒꯟꯖꯥ ꯊꯛꯇꯨꯅ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥꯄꯥꯏꯕꯤꯁꯤꯡꯅ ꯐꯥꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀ꯭ꯂꯕꯇ ꯄꯨꯔꯛꯑꯕ ꯃꯇꯨꯡ ꯑꯩꯈꯣꯏꯁꯦ ꯐꯨꯕ ꯌꯥꯕ ꯐꯨꯔꯒ ꯁꯦꯟꯇꯔꯗ ꯊꯝꯕꯤꯈꯤ ꯁꯦꯟꯇꯔ ꯃꯐꯝꯗꯨꯗꯤ ꯄꯟꯖꯔꯣꯏꯒꯦ ꯅꯣꯡ ꯅꯤꯅꯤ ꯐꯥꯎꯗꯤ ꯏꯁꯥꯁꯦ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ ꯑꯩꯈꯣꯏ ꯂꯣꯟꯅ ꯐꯥꯎꯕ ꯁꯦꯟꯇꯔꯗꯒꯤ ꯆꯦꯟꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯗꯦ ꯅꯤꯁꯥ ꯍꯦꯛ ꯈꯪꯊ ꯊꯥꯗꯣꯛꯄꯗ ꯏꯁꯥꯁꯦ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯝꯃꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯑꯩ ꯇꯞꯅ ꯇꯞꯅ ꯅꯤꯁꯥꯗ ꯑꯦꯗꯤꯛ ꯑꯣꯏꯔꯝꯕꯗꯨ ꯐꯔꯛꯈꯤ ꯑꯩ ꯆꯍꯤ ꯑꯃꯃꯨꯛ ꯐꯥꯔꯦ ꯁꯦꯟꯇꯔꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯕꯕꯥ ꯅꯦꯅꯦ ꯍꯣꯏ 2012ꯀꯤ ꯗꯤꯁꯦꯝꯕꯔꯒꯤ ꯗꯦꯠ 14ꯗ ꯃꯆꯥ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯈꯤ ꯕꯕꯥ ꯏꯃꯥꯕꯨ ꯎꯖꯕ ꯃꯇꯝꯗ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ ꯑꯃꯃꯨꯛꯁꯦ ꯏꯃꯥ ꯕꯕꯥꯒꯤ ꯃꯁꯛ ꯎꯔꯛꯇ꯭ꯔꯕꯅꯦ ꯉꯁꯤ ꯎꯖꯕ ꯐꯪꯖꯕꯁꯤꯗ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯩꯅ ꯏꯃꯥ ꯕꯕꯥ ꯅꯣꯏ ꯅꯍꯥꯟ ꯃꯈꯩ ꯂꯥꯛꯇ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯅꯆꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯍꯥꯏꯗꯨꯅ ꯀꯞꯅ ꯀꯞꯅ ꯏꯃꯥ ꯕꯕꯥꯗ ꯈꯨꯔꯨꯝꯈꯤ ꯑꯩꯅ ꯍꯥꯟꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡꯗꯣ ꯏꯃꯥ ꯕꯕꯥ ꯅꯆꯥ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅꯁꯨ ꯑꯩꯅ ꯍꯥꯏꯖꯈꯤ ꯃꯇꯝꯗꯨꯗ ꯏꯃꯥꯅꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯏꯆꯥꯕꯨ ꯏꯃꯥꯅ ꯀꯩꯒꯤ ꯅꯨꯡꯁꯤꯗꯅꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯏꯆꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯤꯅꯦ ꯅꯪ ꯕꯕꯥ ꯃꯃꯥ ꯑꯩꯒꯅ ꯉꯥꯏꯔꯛꯂꯤꯕ ꯏꯆꯥꯅ ꯁꯦꯟꯇꯔ ꯑꯁꯤꯗ ꯂꯩꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯅꯃꯥꯅꯄꯥ ꯑꯩꯈꯣꯏ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕꯅꯤ ꯏꯆꯥꯅ ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅꯗꯤ ꯃꯆꯥꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤ ꯉꯁꯤꯗꯒꯤꯗꯤ ꯏꯆꯥꯁꯨ ꯌꯨꯝꯗ ꯍꯜꯂꯗꯧꯅꯦ ꯍꯥꯏꯗꯨꯅ ꯏꯃꯥ ꯕꯕꯥꯅ ꯁꯦꯟꯇꯔꯗꯨꯕꯨ ꯁꯦꯟꯅꯕꯤꯔꯤꯕ ꯏꯌꯥꯝꯕꯗꯨꯗ ꯍꯥꯏꯖꯗꯨꯅ ꯑꯩꯕꯨ ꯌꯨꯝꯗ ꯄꯨꯔꯛꯈꯤ ꯑꯩꯅ ꯆꯠꯂꯝꯗꯥꯏꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅꯁꯨ ꯀꯞꯃꯤꯟꯅꯈꯤ ꯑꯩꯅ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯕꯨ ꯏꯃꯥ ꯏꯄꯥ ꯏꯌꯥꯝꯕꯃꯛ ꯁꯛꯅ ꯑꯩꯈꯣꯏꯕꯨ ꯐꯠꯇꯕ ꯂꯝꯕꯤ ꯅꯣꯔꯛꯀꯤ ꯀꯣꯝꯗꯒꯤ ꯆꯤꯡꯈꯠꯄꯤꯔꯛꯇꯨꯅ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯂꯩꯔꯝꯕ ꯑꯩꯕꯨ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯤꯗꯨꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯇꯨꯅ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯤꯈꯤꯕ ꯏꯌꯥꯝꯕꯁꯤꯡꯗ ꯑꯩꯅ ꯈꯨꯔꯨꯝꯖꯔꯝꯃꯦ ꯏꯌꯥꯝꯕꯗꯨꯅ ꯐꯖ ꯐꯖꯕ ꯋꯥꯍꯩꯅ ꯑꯩꯕꯨ ꯕꯣꯔ ꯄꯤꯕꯤꯈꯤ
ꯄꯨꯟꯁꯤꯒꯤ ꯏꯌꯥꯝꯕꯒꯤ ꯂꯃꯟ ꯅꯅꯥꯎꯅ ꯄꯨꯟꯁꯤꯗ ꯀꯥꯎꯖꯔꯣꯏ꯫ ꯃꯌꯥꯝ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯅꯤꯁꯥ ꯆꯥꯗꯕ ꯃꯤꯗꯒꯤ ꯅꯤꯁꯥ ꯆꯥꯕ ꯃꯤꯅ 100ꯒꯤ ꯃꯅꯨꯡꯗ 50ꯃꯨꯛꯇꯤ ꯅꯤꯁꯥ ꯆꯥꯕꯁꯦ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯃꯌꯥꯝꯒꯤ ꯀꯣꯃꯦꯟ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯉꯁꯤꯒꯤ ꯍꯧꯒꯠꯂꯛꯏꯕ ꯏꯆꯤꯟ ꯏꯅꯥꯎ ꯏꯌꯥꯝꯕ, ꯅꯤꯁꯥ ꯍꯥꯏꯕ ꯅꯤꯁꯥꯁꯦ ꯌꯥꯔꯤꯕ ꯃꯈꯩ ꯁꯤꯖꯤꯟꯅꯕꯤꯒꯅꯨ꯫ ꯁꯪꯒꯅ ꯃꯤ ꯃꯥꯡꯍꯟꯕ ꯅꯠꯇꯦ, ꯏꯁꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕꯗꯒꯤ ꯊꯣꯛꯄ ꯉꯥꯛꯇꯅꯤ꯫ ꯑꯩꯈꯣꯏꯅ ꯅꯤꯁꯥ ꯆꯥꯗꯕꯗꯣ ꯃꯤꯅ ꯀꯩꯗꯧꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯌꯥꯗ ꯐꯥꯛꯇꯣꯛꯇꯨꯅꯗꯤ ꯅꯪ ꯆꯥꯗ ꯌꯥꯔꯣꯏ ꯍꯥꯏꯅ ꯏꯟꯁꯤꯜꯂꯛꯑꯣꯏ꯫ ꯑꯩꯁꯨ ꯏꯁꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗꯣ ꯉꯝꯍꯧꯗꯕꯒꯤ, ꯐꯠꯇꯕ ꯂꯝꯕꯤꯁꯤꯗꯒꯤ ꯂꯩꯊꯣꯛꯄ ꯍꯩꯍꯧꯗꯕꯒꯤ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯑꯩ ꯇꯥꯈꯤꯕꯅꯤ ꯍꯥꯏꯖꯒꯦ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯦ꯫ ꯏꯃꯥ ꯕꯕꯥꯅꯁꯨ ꯃꯤꯌꯥꯝꯗ ꯏꯆꯥꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯖꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝꯅꯁꯨ ꯑꯩꯕꯨ ꯉꯥꯛꯄꯤꯗꯨꯅ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯛꯈꯤ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡ ꯕꯕꯥꯁꯦ ꯌꯥꯝ ꯀꯟꯅ ꯅꯥꯔꯛꯏ꯫ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯏꯪꯈꯣꯜ ꯄꯇꯥ ꯃꯤꯉꯣꯟꯗ ꯊꯝꯗꯨꯅ ꯕꯕꯥꯕꯨ ꯂꯥꯌꯦꯡꯈꯤ꯫ ꯑꯗꯨꯕꯨ ꯕꯕꯥꯗꯤ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ, ꯇꯥꯏꯕꯪꯄꯥꯟꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯐꯝꯗꯣ ꯑꯗꯨꯝ ꯌꯣꯟꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯃꯃꯥꯒ ꯅꯦꯅꯦꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯎꯔꯤꯄꯣꯛꯇ ꯀꯥ ꯕꯔꯥ ꯑꯝꯗ ꯂꯩꯔꯛꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯅꯦꯅꯦꯁꯦ ꯕꯕꯥꯒꯤ ꯃꯆꯟꯅꯨꯄꯤꯅꯦ꯫ ꯅꯦꯅꯦꯁꯦ ꯃꯌꯨꯝ ꯄꯥꯜꯂꯦ꯫ ꯑꯗꯨꯕꯨ ꯅꯦꯅꯦꯒꯤ ꯅꯨꯄꯥꯗꯣ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ, ꯌꯨ ꯌꯥꯝꯅ ꯊꯛꯄꯒꯤ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁ ꯇꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯦꯅꯦꯒꯤ ꯃꯆꯥꯁꯨ ꯌꯥꯎꯗ꯭ꯔꯤ꯫ ꯅꯦꯅꯦꯁꯦ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕꯅꯦ꯫ ꯑꯩꯈꯣꯏꯁꯦ ꯀꯥ ꯕꯔꯥꯗ ꯂꯩꯗꯨꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯒ ꯉꯝꯅꯕ ꯍꯣꯠꯅꯔꯝꯃꯦ꯫ ꯀꯥ ꯕꯔꯥ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯆꯥꯅꯕꯒꯤ ꯑꯣꯏꯅꯗꯤ ꯏꯃꯥꯅ ꯑꯌꯨꯛ ꯉꯟꯇꯥ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯑꯃꯗꯤ ꯉꯥꯅꯆꯤꯡꯕ ꯇꯦꯛꯇꯨꯅ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯆꯠꯂꯝꯃꯦ꯫ ꯅꯦꯅꯦꯅ ꯃꯤꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯃꯤꯒꯤ ꯐꯩꯖꯧ ꯕ꯭ꯂꯥꯡꯀꯦꯠꯀꯨꯝꯕ ꯃꯐꯤ ꯃꯔꯣꯟꯒꯨꯝꯕ ꯁꯨꯕꯤꯕ, ꯆꯥꯛ ꯊꯣꯡꯕꯤꯕ, ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯀꯥ ꯕꯔꯥꯒꯤ ꯆꯥꯕꯒꯤ ꯄꯨꯝꯅꯃꯛ ꯁꯤꯜꯂꯝꯃꯦ꯫ ꯑꯩꯒꯤ ꯑꯣꯏꯅ ꯄꯥꯠꯁꯣꯏꯒꯤ ꯆꯦꯛꯀꯣꯟ ꯑꯃꯗ ꯊꯕꯛ ꯌꯥꯎꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥꯅ ꯑꯩꯒꯤ ꯀꯣꯂꯦꯖ ꯃꯤꯡ ꯆꯟꯗꯨꯅ ꯀꯣꯂꯦꯖꯀꯤ ꯑꯋꯥꯠ ꯑꯄꯥꯁꯨ ꯁꯤꯜꯂꯝꯃꯦ꯫ ꯑꯩ ꯀꯣꯂꯦꯖꯄꯨ ꯀꯥꯒꯗ꯭ꯔꯥ, ꯊꯕꯛ ꯁꯨꯕꯕꯨ ꯆꯠꯀꯗ꯭ꯔꯥ, ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯑꯩ ꯀꯟꯅꯗꯤ ꯍꯣꯠꯅꯔꯛꯈꯤ꯫ ꯑꯩꯅ ꯁꯦꯀꯦꯟ ꯏꯌꯔ ꯀꯥꯕ ꯆꯍꯤꯅꯦ꯫ ꯑꯩ ꯁꯒꯣꯜꯕꯟꯗꯒꯤ ꯃꯤꯃꯤꯆꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯈꯤ꯫ ꯃꯍꯥꯛ ꯃꯤꯒ ꯈꯔ ꯃꯤꯃꯥꯟꯅꯗꯦ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯁꯣꯏꯕ ꯑꯃꯗꯤ ꯂꯩ꯫ ꯃꯗꯣ ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗꯗꯤ ꯍꯥꯏꯖꯔꯔꯣꯏꯒꯦ, ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯥ ꯑꯩꯁꯦ ꯀꯣꯂꯦꯖ ꯄꯨꯟꯅ ꯇꯝꯃꯤꯟꯅꯕꯅꯦ꯫ ꯑꯩꯉꯣꯟꯗ ꯃꯥꯅ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯈꯤ꯫ ꯃꯗꯣ ꯑꯩꯁꯨ ꯃꯥꯒꯤ ꯅꯨꯡꯁꯤꯕꯕꯨ ꯑꯦꯛꯁꯦꯞ ꯇꯧꯕꯤꯈꯤ꯫ ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯈꯥꯏꯗꯦ꯫ ꯃꯍꯥꯛ ꯃꯤꯒ ꯃꯤꯃꯥꯟꯅꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯑꯩꯉꯣꯟꯗ ꯂꯩꯇꯦ꯫ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯊꯃꯣꯏ ꯁꯦꯡꯕ ꯑꯁꯤꯗꯅꯤ꯫ ꯑꯩꯒꯤꯗꯤ ꯃꯥꯁꯦ ꯐꯥꯔꯁ ꯂꯞꯅꯤ, ꯃꯥꯒꯤꯁꯨ ꯑꯩꯅ ꯐꯥꯔꯁ ꯂꯞꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯆꯤꯟ ꯍꯥꯏꯁꯤꯗꯤ ꯀꯅꯥꯅꯁꯨ ꯃꯦꯟꯕ ꯊꯤꯡꯕ ꯉꯝꯗꯦ꯫ ꯃꯤ ꯑꯃꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯁꯨ, ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯁꯨ ꯅꯣꯛꯅꯒꯦ, ꯃꯤꯋꯥ ꯉꯥꯡꯅꯒꯦ ꯍꯥꯏꯕ ꯈꯟꯕ ꯃꯤ ꯉꯥꯛꯇꯅꯤ꯫ ꯑꯩꯒ ꯃꯤꯃꯤꯆꯥꯒ ꯈꯪꯅꯕꯁꯦ ꯀꯣꯂꯦꯖꯀꯤ ꯐ꯭ꯔꯦꯟ ꯃꯌꯥꯝꯅ ꯅꯣꯛꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯁꯨꯔꯦꯁ ꯀꯧꯕ ꯑꯃꯅ ꯍꯥꯏ, "ꯚꯥꯏ ꯔꯣꯍꯤꯠ, ꯅꯪꯅ ꯃꯤꯃꯤꯆꯥ ꯈꯪꯅꯩꯁꯦ ꯀꯩꯒꯤꯅꯣ? ꯃꯁꯛ ꯍꯥꯏꯔꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯤ, ꯃꯍꯥꯛꯀꯤ ꯃꯔꯜ ꯌꯦꯡꯉꯒ ꯈꯪꯅꯕꯗꯤ ꯌꯥꯏ, ꯑꯗꯣ ꯄꯩꯁꯥꯒꯗꯤ ꯌꯥꯝꯅ ꯄꯥꯏꯕꯅꯦ, ꯃꯃꯥ ꯃꯄꯥ ꯊꯕꯛ ꯂꯣꯏꯅ ꯇꯧꯕꯅꯦ, ꯃꯌꯥꯝꯕꯁꯨ ꯇꯧꯕꯅꯦ꯫ ꯚꯥꯏ, ꯅꯪꯗꯤ ꯅꯗꯥꯎ ꯌꯥꯏ, ꯃꯤꯃꯤꯆꯥꯁꯦ ꯃꯤꯒ ꯃꯤꯃꯥꯟꯅꯗ꯭ꯔꯁꯨ ꯃꯁꯥꯁꯦ ꯁꯅꯥꯅꯦ ꯁꯅꯥ, ꯃꯥꯏ ꯃꯔꯝ ꯃꯇꯨꯝꯁꯦ ꯂꯧꯊꯣꯛꯎ, ꯈꯦꯠꯇꯠꯂꯣ, ꯑꯗꯨꯒ ꯅꯨꯄꯤ ꯑꯃ ꯈꯪꯅꯧ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯝꯃꯦ꯫ ꯃꯗꯨꯗ ꯑꯩꯅ ꯍꯥꯏ, "ꯀꯩꯅꯣ ꯚꯥꯏ ꯁꯨꯔꯦꯁ, ꯅꯪꯅ ꯍꯥꯏꯁꯤꯕꯣ? ꯑꯩꯒ ꯃꯥꯒꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯕꯅꯦ꯫ ꯑꯩ ꯃꯥꯒꯤ ꯃꯔꯝ ꯃꯊꯨꯝ ꯌꯦꯡꯂꯒ ꯃꯥꯕꯨ ꯅꯨꯡꯁꯤꯅꯈꯤꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯁꯛ ꯊꯤꯕ ꯐꯖꯕ ꯍꯥꯏꯁꯤꯗꯤ ꯏꯁꯣꯔ ꯃꯥꯅ ꯁꯦꯝꯕꯤꯔꯛꯄꯅꯦ꯫ ꯑꯩ ꯁꯛꯀꯤꯗꯤ ꯀꯩꯁꯨ ꯈꯟꯗꯦ, ꯃꯉꯣꯟꯗ ꯁꯥꯟꯅꯕ ꯈꯥꯏꯕꯁꯨ ꯄꯥꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯁꯦꯡꯕ, ꯑꯁꯦꯡꯕ ꯊꯃꯣꯏ ꯁꯦꯡꯖꯕ ꯃꯇꯧ ꯑꯗꯨꯗꯅꯦ
ꯑꯩꯅ ꯃꯍꯥꯛ ꯃꯤ ꯃꯥꯟꯅꯗ꯭ꯔꯦ ꯈꯪꯅ ꯈꯪꯅ ꯑꯩꯅ ꯈꯪꯅꯔꯤꯕꯁꯦ ꯑꯩꯒꯤ ꯋꯥꯍꯩꯁꯦ ꯇꯥꯕ ꯃꯇꯝꯗ ꯁꯨꯔꯦꯁ ꯇꯨꯃꯤꯟꯅ ꯂꯩ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯅꯣꯡꯃ ꯖꯨꯟ 18 ꯍꯌꯦꯡꯅꯦ ꯍꯥꯏꯕꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯊꯥꯡꯖ ꯑꯣꯏꯕꯅꯦ ꯃꯇꯝꯗꯣ ꯑꯩꯁꯨ ꯆꯥꯛ ꯇꯣꯛꯂꯒ ꯑꯩꯈꯣꯏ ꯕꯔꯥꯒꯤ ꯌꯨꯝꯕꯨꯗꯨꯒ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯗꯨꯅ ꯂꯩ ꯃꯤꯃꯤꯆꯥꯁꯦ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯗꯨꯒ ꯑꯩꯕꯨ ꯕꯖꯥꯔꯗ ꯂꯥꯛꯑꯣ ꯑꯝꯇ ꯅꯪꯒꯤ ꯐꯣꯟ ꯑꯃ ꯂꯩꯒꯦꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ ꯑꯩꯁꯨ ꯌꯥꯔꯅꯤꯌꯦ ꯀꯩꯒꯤ ꯐꯣꯟꯅꯣ ꯑꯩꯅ ꯄꯥꯏꯔꯤꯁꯤꯅ ꯌꯥꯔꯦꯅ ꯍꯥꯏꯔꯝꯃꯦ ꯑꯗꯨꯕꯨ ꯃꯤꯃꯤꯆꯥꯅ ꯌꯥꯔꯣꯏ ꯅꯪꯅ ꯐꯣꯟꯗꯣ ꯑꯀꯥꯏꯕ ꯄꯥꯏꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯃꯥꯅ ꯅꯝꯗꯅ ꯀꯧꯔꯝꯃꯦ ꯇꯁꯦꯡꯕꯗꯤ ꯑꯩꯒꯤ ꯐꯣꯟꯁꯦ ꯗꯤꯁꯄ꯭ꯂꯦ ꯇꯪꯈꯥꯏ ꯑꯃꯗꯤ ꯆꯥꯛꯑꯝꯃꯦ ꯑꯩꯁꯨ ꯃꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯂꯣꯏꯁꯤꯜꯂꯦ ꯅꯨꯃꯤꯠꯇꯣ ꯏꯃꯥꯁꯨ ꯂꯩꯇꯦ ꯅꯤꯅꯦꯗ ꯑꯩ ꯕꯖꯥꯔ ꯐꯥꯎꯗ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯗꯨꯅ ꯔꯤꯛꯁꯣ ꯑꯃ ꯇꯣꯡꯗꯨꯅ ꯑꯩ ꯂꯥꯛꯈꯤ ꯑꯩ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯃꯥꯒ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀ ꯃꯣꯕꯥꯏꯜ ꯌꯣꯟꯐꯝꯗ ꯆꯪꯗꯨꯅ ꯑꯩꯒꯤ ꯐꯣꯟ ꯑꯃ ꯃꯥꯅ ꯂꯩꯕꯤꯔꯝꯃꯦ ꯑꯁꯨꯝꯅ ꯏꯕꯥꯅꯤ ꯀꯪꯂꯥ ꯃꯅꯨꯡꯗꯁꯨ ꯆꯪꯗꯨꯅ ꯉꯥꯏꯍꯥꯛ ꯎꯅꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯃꯍꯥꯛꯁꯨ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯐꯣꯟ ꯑꯍꯟꯕꯗꯨꯗ ꯑꯩ ꯁꯤꯝꯁꯦ ꯍꯥꯞꯆꯤꯟꯗꯨꯅ ꯃꯉꯣꯟꯗ ꯑꯩꯅ ꯐꯣꯟ ꯇꯧꯋꯦ ꯃꯤꯃꯤꯆꯥꯁꯨ ꯄꯥꯏꯔꯛꯇꯨꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯣ ꯍꯥꯏꯔꯛꯈꯤ ꯑꯩꯁꯨ ꯇꯧꯁꯤꯜꯂꯦ ꯃꯥ ꯑꯩ ꯍꯔꯥꯎꯅ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯟꯅꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯥꯁꯨ ꯊꯝꯈ꯭ꯔꯦ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯄꯗꯒꯤ ꯏꯃꯥꯁꯨ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯑꯦ ꯏꯃꯥꯅ ꯉꯁꯤꯗꯤ ꯉꯥꯁꯦ ꯈꯔꯗꯤ ꯌꯣꯟꯈ꯭ꯔꯦ ꯈꯔꯗꯤ ꯁꯤꯠꯇ꯭ꯔꯦ ꯏꯕꯨꯡꯉꯣ ꯅꯪ ꯑꯝꯇ ꯁꯦꯝꯃꯛꯑꯣ ꯉꯥꯁꯦ ꯈꯔ ꯑꯃ ꯊꯣꯡꯉꯁꯤ ꯈꯔ ꯑꯃꯅ ꯌꯥꯏꯊꯣꯛꯑꯁꯦꯅ ꯍꯥꯏꯔꯝꯃꯦ ꯑꯩꯁꯨ ꯉꯥꯗꯣ ꯁꯦꯝ ꯁꯥꯔꯝꯃꯦ ꯅꯤꯅꯦꯅ ꯆꯥꯛ ꯊꯣꯡꯉꯤ ꯃꯃꯥꯅ ꯉꯥꯁꯨ ꯌꯥꯏꯔꯤ ꯉꯥ ꯁꯦꯝꯕꯗꯣ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯩ ꯐꯃꯨꯡ ꯆꯪꯗꯨꯅ ꯃꯤꯃꯤꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯩ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯩꯒꯤ ꯗꯣꯛꯇꯔ ꯇꯝꯕ ꯑꯩ ꯍꯧꯔꯛꯈꯤ ꯑꯩꯒꯤ ꯗꯣꯛꯇꯔ ꯇꯝꯕꯒꯤ ꯑꯋꯥꯠ ꯑꯄꯥ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯨꯝꯕ ꯃꯤꯃꯤꯆꯥꯅ ꯄꯨꯊꯣꯛꯇꯨꯅ ꯑꯩꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤꯔꯛꯈꯤ ꯅꯣꯡꯃ ꯑꯩꯅ ꯗꯣꯛꯇꯔ ꯇꯝꯕ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯃꯤꯆꯥꯒ ꯑꯩꯒ ꯎꯅꯈꯤ ꯃꯤꯃꯤꯆꯥꯅ ꯑꯩꯉꯣꯟꯗ ꯇꯥꯃꯣ ꯍꯥꯏꯅ ꯀꯧꯋꯦ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯇꯥꯃꯣ ꯕꯕꯥꯗ ꯇꯥꯃꯣꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯗꯨꯅ ꯑꯩꯅ ꯈꯪꯈ꯭ꯔꯕꯅꯦ ꯑꯗꯣ ꯍꯌꯦꯡꯁꯦ ꯕꯕꯥ ꯃꯃꯥꯅ ꯅꯪ ꯂꯥꯛꯑꯣ ꯍꯥꯏꯌꯣꯅ ꯍꯥꯏꯌꯦ ꯍꯌꯦꯡ ꯂꯥꯛꯎꯀꯣ ꯑꯩꯅ ꯑꯁ ꯇꯜꯂꯦ ꯃꯤꯃꯤꯆꯥ ꯑꯩ ꯏꯀꯥꯏꯌꯦ ꯑꯩꯅ ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯣ ꯃꯤꯃꯤꯆꯥꯅ ꯇꯥꯃꯣ ꯂꯥꯛꯇ ꯌꯥꯔꯣꯏꯀꯣ ꯀꯩꯒꯨꯝꯕ ꯍꯦꯛ ꯂꯥꯛꯇꯕꯗ ꯑꯩꯅ ꯀꯩꯗꯧꯒꯤ ꯌꯦꯡꯉꯣ ꯍꯣꯏ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯑꯩ ꯉꯥꯏꯍꯥꯛ ꯎꯅꯔꯒ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯅꯨꯃꯤꯠꯁꯦ ꯖꯨꯟ 18 ꯅꯨꯃꯤꯠꯅꯤ ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯀꯩꯊꯦꯜ ꯆꯠꯇ꯭ꯔꯦ ꯑꯩꯈꯣꯏ ꯅꯦꯅꯦꯗꯤ ꯂꯩꯀꯥꯏꯗ ꯊꯕꯛ ꯆꯠꯈꯤ ꯑꯩꯗꯤ ꯑꯣꯏꯗꯕ ꯉꯥꯡꯕꯁꯦ ꯍꯩꯇꯦ ꯑꯩꯅ ꯏꯃꯥꯗ ꯏꯃꯥ ꯃꯤꯃꯤꯆꯥꯅ ꯃꯣꯏꯗ ꯉꯁꯤ ꯃꯣꯏ ꯃꯃꯥ ꯕꯕꯥꯅ ꯑꯩꯕꯨ ꯂꯥꯛꯑꯣ ꯍꯥꯏꯌꯦ ꯁꯛ ꯈꯪꯅꯅꯤꯡꯉꯦ ꯍꯥꯏ ꯑꯩ ꯆꯠꯂꯨꯒꯦꯅ ꯍꯥꯏ ꯏꯃꯥꯅꯗꯤ ꯌꯥꯗꯦ ꯃꯤꯃꯤꯆꯥꯅ ꯐꯣꯟꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯁꯤꯜꯂꯛꯈꯤ ꯃꯁꯤꯗꯒꯤ ꯏꯃꯥꯗ ꯑꯩꯅ ꯍꯥꯏꯕꯗꯒꯤ ꯏꯃꯥꯁꯨ ꯆꯠꯂꯨꯔꯣꯅ ꯍꯥꯏꯔꯛꯑꯝꯃꯦ ꯑꯩꯁꯨ ꯏꯃꯥꯅ ꯌꯥꯔꯕꯅꯤꯅ ꯍꯔꯥꯎꯅ ꯆꯠꯂꯦ ꯃꯤꯃꯤꯆꯥꯅꯁꯨ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯦ ꯍꯧꯖꯤꯛꯇꯤ ꯃꯣꯏꯒꯤ ꯃꯌꯨꯝꯗꯣ ꯌꯧꯔꯦ ꯃꯃꯥ ꯃꯄꯥꯒꯁꯨ ꯁꯛꯈꯪꯅꯔꯦ ꯆꯥꯛꯁꯨ ꯄꯨꯟꯅ ꯆꯥꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯝ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯝꯈꯤ ꯃꯔꯝꯗꯤ ꯃꯤꯃꯤꯆꯥꯒꯤ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯏꯕꯨꯡꯉꯣ ꯅꯪꯒ ꯏꯆꯥꯅꯨꯄꯤ ꯃꯤꯃꯤꯆꯥꯒ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯏꯄꯥ ꯈꯪꯉꯦ ꯏꯆꯥꯅꯨꯄꯤꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯅꯪꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤ ꯏꯄꯥꯈꯣꯏ ꯅꯃꯥꯍꯣꯏꯅ ꯂꯣꯏꯅ ꯈꯪꯉꯤ ꯅꯪꯅ ꯏꯆꯥꯕꯨ ꯃꯤꯃꯥꯟꯅꯗ꯭ꯔꯕꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯗꯣ ꯎꯕ ꯃꯇꯝꯗ ꯏꯄꯥꯈꯣꯏ ꯄꯦꯜꯂꯦ ꯅꯪꯒꯤ ꯃꯇꯦꯡ ꯑꯩꯈꯣꯏꯅ ꯄꯥꯡꯒꯅꯤ ꯅꯪꯅ ꯗꯣꯛꯇꯔ ꯑꯣꯏꯗꯨꯅ ꯊꯣꯛꯂꯛꯑꯕ ꯀꯥꯟꯗ ꯑꯩꯒꯤ ꯏꯆꯥ ꯃꯤꯃꯤꯆꯥꯒ ꯁꯣꯏꯗꯅ ꯂꯨꯍꯣꯡꯕꯤꯅꯤꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯑꯩꯁꯨ ꯗꯣꯛꯇꯔ ꯇꯝꯕꯗꯣ ꯆꯠꯈꯤ ꯑꯩꯒꯤ ꯑꯋꯥꯠ ꯑꯄꯥ ꯄꯨꯝꯕ ꯃꯤꯃꯤꯆꯥ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯅ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤꯗꯨꯅ ꯑꯩ ꯗꯣꯛꯇꯔ ꯑꯣꯏꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯩꯒꯤ ꯏꯃꯥ ꯅꯤꯅꯦꯅꯁꯨ ꯃꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯁꯨꯗꯨꯅ ꯑꯩꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯈꯤ ꯑꯗꯨꯒꯗꯤ ꯅꯣꯡꯃ इखंग खंगोदना मिमिसागी बाबादो एंगोंदा फोन तौरामे अदुगा असुमना हायरके इबुंगो रोहित इपा वामता हायगे
Nang lana lauganuko. Ai wase nangonda haidi haningdabane. Adubo aina hayudrabadi tungda asaba kya amaso lakadawre. Aigi isanupisa haina sinaduna leire. Aigi marup amana mama oizaraga harapadagi mado ipana yathokre. Aigi yamna luna tinaba marupne. Aigi mateng mana yamna pangki. Masina ipana yakibane. Wafamse isanupidi khangdribane. Atuni ipana nangwanda wase ngalinge matanda wafamsibu haudo hobane. Ipabu si haina warunuko. Nangso kana hotnaduna afaba doctor mo oiro. Nangi doctor tambagi awara papumba ipana loina tharakani. Ai mimsa mapagi wado taba matamda ai milu anidagi pirang ihaurakhi. Thamoisisu mase tana kaikhi. Adubo punamasingdo khangjilaga aina haikhi. Baba ai kaisu khandiye waraudeda. Adubo ai orpaso kasu laitre. Ado baba ai mimisabudi thamoisena nungsi. Aina maram oraga ahan masen haina singnabado thugaiba kahanbasu pamde. Ai mabu kaktokpasu ngamdabo mande. Adubo ai babana haibe matung ina aina mimisada matungda amuhana yetlaroi. Mimisagi tungi punsida yaibabada oishanu baba. Aiso tumina lekhraga haina aina babada haramki. Masigi matung ai fondo adum thame. Phone thamkraba matung ai pena kapsakhi. Nimitudagi ai mimisaga pao amuhana phauna khidre. Mahaksu mama apana haina sinare habado khanglaba male. Mina kangdana engonda phone yamna torakhi. Message kya ma tharakhi. Tamo ai kanaga su lohongba ngamoi. Ai bula au tamo. Haina message yamna su tharakhi. Aina muna khalaba matong phatanungda tholpa yai khanna mangona phone tawduna isinsina toknarase. Baba mana haina sinarabado maduda nangsu yakhro nungaina palo haina aina haikhi. Mimisana kapna tamo mado ai ngamloye. Aigi ahanma nungsibadi naha khaktane. Ai nang yaudana hingba ngamloi. Aibu hojima aibu lawba lao. Tamo nang aibu nungsidrabo. Aina siraga nang pelona harakhi. Aisho nang munungsiye. Ai hoje karamna nangbu aina lawba lakani. Aina yumda lehramba thoobadi nangbu lawba lakani. Tamo nang aibu nungsiradi hayema aibu lawba laona harakhi. Aina yamna sauna isase tabong khangdana aina thina ngangkhi. Nang amuhana engonda phone tarakano. Aina munungside masi haraga ai phone kakthaklame. Aduga magi number se aina block thamki. Mimisa phone hanjin taropagi block konda leramki. Madu uraga ayamna kapki. Nami adudagi hauna ma engonda yamna warokra male. Phone so amuhana tarokhidre. Ita thajadana noma mimisagi babana engonda phone taroktuna. Ibungo Rohit aigi isase nangi wakanda adum ungduna sagani thakani khangdre. Ipa hoina themba yaba themle adubu yadre. Nang amtang phone toroga themo haina hairaki. Adugane isagi asimbada sinanaba ipa paisa khara tharake haiduna phone do thamkraba matung paisa thara ame. Aina paisa do amuhana kapthoki. Ai mimisada phone tawgena khale. Adubo ai phone tawbado ngamdre. Asumna matam khragi matung ma aduma lohongkra haba aisu khangki. Ayamna ningamkhide. Ma aigi haukrabani siwari singdo ningsinglaga ayamna kapki. Madugi matung ai tungi future gi dama khalaga ai kana hotnaduna doctor oibase phangsaki. Asumna doctor oiraba matung uripokta yum yawba lama ma laiduna ima nene puna nungaina laikhi. Masigi matung nupi ama nene aigi damakta haina singnaduna hauji lairi. Adubu mayam mimisagi mafamda aise thamo yamna kanba nungsi khangdaba isak oina uromgadra. Masi matangdi mayamna haibiramo. Mimisagi mapase ngahaki
ꯋꯥꯈꯜ ꯈꯟꯕ ꯃꯤꯁꯛꯅ ꯍꯥꯏꯖꯒꯦ, ꯃꯌꯥꯝꯒꯤ ꯃꯣꯠꯁꯨ ꯍꯥꯏꯕꯤꯌꯨ, ꯑꯩꯗꯤ ꯃꯥꯒꯤ ꯇꯨꯡꯒꯤꯗꯃꯛ ꯈꯜꯂꯒ ꯃꯉꯣꯟꯗꯒꯤ ꯑꯩꯅ ꯂꯥꯞꯊꯣꯛꯈꯤꯕꯅꯤ꯫ ꯑꯩꯅ ꯃꯥꯕꯨ ꯑꯃꯣꯠꯄ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤ꯫ ꯉꯁꯤꯁꯨ ꯑꯩ ꯃꯥꯕꯨ ꯀꯥꯎꯕꯗꯤ ꯉꯝꯗ꯭ꯔꯤ꯫